Huzik security advisor koigi unified command pai akoina koigi mayam na khwaidagi langtakna riba huziki kari unified command gi action che the security advisor pari basina lowdri bas kari gi no haibagi ngasi tasena khangba ngamaktadana sengna huzik state forces ngasi ani sire adagi sokpa mayam yaure huzik makoi se kari phibam da leiri bano more manung sida makoi state forces leiri bas safe oirabra oidibra haibagi question do hangning bagi damakta huziki kuldeep singh unazarure adagi nahansu kuki terrorist singdu khulai पायरब सिंगदुना कोइगी मिचम प्रजा मरी अमा तमथिना हातोपी खरबने अदुना अदुगी मतंग दसु याउना ngasi kari huji manipur da thani pan hen thol bi masang se kyam kuina khanga gi lagi doino state forces mayam state forces ngasi sokpa yoksal abani haibadi makoina pariba khulai mayam da chumnagi nongmai macha ama adi koigi village protection ngakna bagi pot natre helicopter bo kaptha baya bagi pot yaure haibagi source phangabani adu taragadi cd war ne ba atopa country dagi chang war ne do adugi matang hangje ai changja matamda hujik sar kyam kuina ngai bi doino unified command pai bi bani adu si posi kyam leidun haiba matamda mahakna phongai base ai unified command si ai tomda pai ba natte kaina ama haidai hai unified command si ai tomda na pai ba natte adu kai tare CM na su call to bai haibagi pot na thame adu unified command somna leidi haibdi somna gi thaidok bagi du tobigano somna pai de haibdu gi poto haibiro haiba matamda mahakna haibada akoi gi hujik leiriba mapandagi changjal e haibase khangaba na tras usgasi gi officer amagi voice viral oiba matamda su mapandagi burmese yaure PDF bapari burmese yaure state forces attack taw muthat naba tawre haibase viral tabiram bai adudi tadri hai aduga nasai gi video amdi ubirabra aidi kuki terrorist singduna assam rifle da e nang kaigumba kumdar agadi nang kap kani hai central forces tabu kap ke harba moigi terrorist sing yaurabu da kari phibam lebi gano hai matamda makoi khangi adugi di ure aduga kuki lairiba militant singduga civilian singsiga mix tawra laigre aduna mix tawra laibani yam kan action do lokhotpado yadabagi ne aduda kaino haibidis wadudi terrorist support tawriba mi dudi dum moisu terrorist tarabani badum sengna harbadi adudi law and order gi matung ina karigumba atangwadi group ama support tawtari moisu atangwadi dum tare adudi tawba yadebra haiba matamda mahakna hai adudi yai adugi adubogda akan action lobagi damakta assam rifle gi kangu dei lairiba forces ki kangu lakpada order pi grabane moi da chin high grabane adudi high badudi makoin adudi salchin na high bai sidi makoi adudi sar na ngangba indrena low yarabra na haiba matamda adudi natte makoi perform tawri ground reality gi poto khangabane na adudi sar kenom ta haige akoi gi than nipan hel abasida sar kenom ta hangjage mapan dagi changjal lakpa external aggression adagi mapan dagi changjal iba yaure haibase sarna yaningra yaningdebra angtak adudi statement amtang pibiu haiba matamda mahak adudi haiba ngamoy adudi ai huji mahaiba proof laitri kanana no sir proof pido is loima khangaba ngatani angang masabo khangabni mapane changjalak ba yaure external aggression yaure ji khangabani adudi sir thani pan henjalak sibo sengna harga di sir thani pan henjalak libo sibo mapan dagi changjalak pa yaudi haiba isa khangda taragadi adudi sir adudi sir na yam chawa power am paraga phammi sibo sir adudi sir na angang machabo uraba khangaba pochida abdi sir na ba adui poto haiba ngamde hai taragadi kumai hai duino kali no hai matamda pakistan gi terrorist na chaman to poto makoi kuki terrorist barmale changjal pasina tawrabani aduna sarkar phare sina si oigre huji akhoi hangjari base huji phongphong saba pochida state police force huji lairiba leitabagduna amuk mi ani leigita chu yam nungai ta sigi porta su sana commission semgadabni kumai semi bano adagi nahan siri bada suju central forces ka 200 meter dang khena na paw leirabani adu taragadi 200 khena leiraga security leire na masa thabak sinthal tawba chacharuraga makoi kuki terrorist sing sina tamthina hapiba adu su central forces na 200 meter khak na leire har kandali si matanda kai haningi har matamda sigi damutadi inquiry ma commission ma tawrani adu khoi khangi hai adu taragadi sakenom taisage huji phongphong sari पोछदा हुजी कोई मनी स्टेट फोर्सेस मनी हुजी मोरे द लरिबा सिंगसे मखोय से सुमाइना दुम थादो अदब्रा मखोय से सेफ ओइरब्रा सिगी रेस्पोंसिबिलिटी सन लवंग ngमगद्रा ना हाइबा मतमदा मखोय दे आर सेफ 100% मखोय फोर्सेस में आमदुना याम कना येंजल्ली दुम थादो अदब्रा मखोय से सेफ ओइरब्रा सिगी रेस्पोंसिबिलिटी सन लवंग ngमगद्रा ना हाइबा मतमदा मखोय दे आर सेफ 100% मखोय फोर्सेस में आमदुना याम कना येंजल्ली अखोय सेंट्रल फोर्सेस में आमना मखोय फजन
yengzalo haibig order lay adubu man hai ise kapna bada karigumba haibidi koigi war ni koigi sidi kenoni koigi kapna ribani manungda thoi bani disturbances thoi bani aduna karigumba sida asiba sokpa kai injury yaw padudi nana aingonda safe way haibado 100% safe way hoi brahang badudi adudi ai ko mai haidu no moi forces ne sir adu haibana te aina haibadi matona thaduoga thammaga kanamtagi mateng yaudabida central forces yeng la hen bagumba adai matomda state forces thadu thamadra hangbane makoi lan kapna bada injury shokadra shokoidra hangba natte aduna sigi pose kai leibige haiba matamda maha adugi oinadi they are 100% safe hai emana adugi level du dadi aduna huji thanipan henjala bani sir sibau sida khangdre natraga akoi khangdi amna khang icham chamna leibadawna diplomacy sana base sir officer oi haibe wani rajniti wala se somne hena oidabra kanong khangdi haibe gai pona mathamjala me haibe diplomacy sana ba matamde te hujikti ama ju saudna ba matamna te indian nama oina ba haibe manipuri ma oina khanbiranu hujikti indian oina khanbiro mapade changjala manipur se india se muthatna ba tawra abani adudi sir hujik indian oina khanbi ma tawlai indian nama oina matam yore huji aduna huji strict action law na bado saram tang tawbiro aduga mana adu ai am kan tawri adubo yam ai su yam kan tawri aduga mana kan kitang kan ngang padu ai su tawra ka tai mayam thadu o khodo pham thadu ai thadu hai tar ju hai mak chathi ge kai na ma hai adu sa adu som na pham thadu pai thaduk tabi wari sayam thambigro sar ge duty to fazana unified command in tawbiyo hai badu ne na akoina khar kan haizara me duna tasena pen da basi yam di leire ai mayam da haizaning badi huzik akoigi kholau pulap akoi state forces sizal abani aduga yamna most important thing aina mayam da haizaning ba article 355 chatna dabra sir si huzik karino haiba matamda Amit Shah na su parliamenta there is the involvement of the external aggression laire se hairabani NIA su hairabani sir article 355 chatna dabra hangbadan damda no there is no any paper like the article 355 chatna de na haire adu chatna di kumane chatna dri haim no sir karino haiba matamda mapandi external aggression yaure haiba se Amit Shah su haigrabani adu Amit Shah na haiba di kumane adu man hairakpada Amit Shah gi yam source yam chawe makoi di yam na chaw agency lay adu target aingon da dugi report lay adu sir thanipan sida lay about the external aggression lay khangdri sinadi sir adugi sir gi team se yam solabra haibagi pot amasu in thamjarami aduna akoi tasena hujiki lariba point sing da mana 100% safe already hairi state forces se 100% safe ore ado makoi sum ngatang kapna matam injury thokpa duna sa aduna side ama thamkhraga makoi se chapchana cover tawri haibagi pot amdi thamai mana aduga hujik lariba ngasi gi thodok state forces sing sida tarak iba makoi ne kuki terrorist sing sina tarak iba lan gi matang da nahan kuki akoi gi kuki terrorist sing sina micham praja mari hatpa gi matang da commission ama inquiry commission ama semgani habai pot amdi thame sir akoi hujik akoi sada unabala isisu Mr. Kuldeep ta unabala natte lai basi unified command pari ba security advisor unaba lakpani aduna songi power dui matung ina koi unaba lakpani Kuldeep haiba nupa sid unaba lakpan natte na haizara me koina aduna hujik koina mayam amtang aseng ba chumba se mayam pulap khangmi na mathau tai aduga yam nungai taba tawriba hujik makoi hujik central forces moi duga akoina 60-80,000 central forces laire haiba se mahak na hairpada report am puthore mana haiba da adu aran bani 26,000 muktani lady se mapandagi changjal aise 13 muktani 26,000 mutani adu state ki forces tuga 35,000 duga punjal laga 50-60 mu oibe yai adu mapandagi changjal aibe se mayam na hariba 80,000 60,000 do natte only 26,000 ne haibagi pot ama thame mana adu taragadi Indian gi army forces dagi di home ministry gi makha oiro defense ministry gi okoiro akoi khangjai Indian gi forces se yamna kai haitare yamna advance oiba technology paiba weapon paiba kangu yamna advance oi team ni adudi huji kuki terrorist se control tobang ngamdrib se karigano akoi huji central forces sing se weak oire haiba yarabra na hangoma tam adu sunna temu haire aduna kitang confusion di lehowe aina haije dobamna akoi aduna jet regiment gi matang da su manahan akoi gi proof mana proof pame haidi evidence meam moina tawi tabak tawi phabagi khoigi mapandagi changakpa sing yaure haibagi proof to pame adu proof to leira kan ngang doini adudi anjat regiment manga phabagi matang du da khoi proof su lei sir da dudi mina pidra so khoi laga pirage adudi sir na adudi kamendo thodra mapandagi changakpa lai haibado hujiki akoi na piraga uttora bra sir dan haiba matam da adudi piro haiba maliko piro haibani man haido aduna piro na hai aduna lai base masase kitang aina haizari se order pigre hai chin na traga su any kuki terrorist ka samna basing sudum adum akan be action lawron order pigre hai
ꯑꯗꯨꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯑꯣꯔꯗꯔꯁꯤ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯤ ꯑꯃꯨꯛꯁꯨ ꯂꯩꯗꯣꯏꯁꯦ ꯃꯥꯒꯤ ꯑꯣꯔꯗꯔꯁꯤ ꯏꯟꯗꯕ꯭ꯔꯥ ꯑꯗꯩ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟꯁꯦ ꯃꯥ ꯑꯃꯨꯛ ꯄꯥꯏꯃꯤꯟꯅꯩ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯥ ꯃꯇꯣꯟꯗ ꯄꯥꯏꯕꯗꯨꯅꯤ ꯃꯅꯨꯡꯗ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯂꯩꯕꯁꯤꯅ ꯁꯤꯗꯒꯤ ꯍꯧꯕꯗꯤ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯥꯗ ꯆꯃꯝꯅꯍꯜꯂꯦꯕ ꯑꯗꯨꯅ ꯗ ꯃꯦꯟ ꯀ꯭ꯋꯦꯁꯟ ꯏꯁ ꯂꯥꯏꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯕ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯃꯇꯤꯛ ꯆꯥꯕ 26,000ꯁꯤꯅ ꯀꯣꯟꯅꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯛꯏꯕꯁꯤꯡꯁꯤꯅ ꯀꯣꯟꯅꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯏꯕꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧ ꯍꯥꯏꯕꯒꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯄꯤꯔꯒꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯔꯛꯇ ꯆꯃꯝꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯆꯃꯝꯅꯕꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯗ ꯃꯣꯔꯦꯗ ꯇꯥꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁꯁꯦ ꯍꯧꯖꯤꯛ ꯁꯦꯐ ꯑꯣꯏꯔꯕ꯭ꯔꯥ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ 100% ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯊꯝꯃꯦ ꯍꯌꯦꯡꯁꯨ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟ ꯃꯥꯅ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟ ꯄꯥꯏꯕꯁꯤꯗ ꯃꯦꯁꯀꯤ ꯁꯥꯏꯗꯇꯒꯤ ꯃꯥꯗ ꯀꯩꯅꯣ ꯇꯧ ꯃꯇꯤꯛ ꯆꯥꯏꯅ ꯂꯧꯕ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎ ꯂꯧꯔꯤꯕ ꯔꯣꯜꯁꯤꯗ ꯌꯦꯁ ꯑꯣꯔ ꯅꯣꯁꯤꯗ ꯇꯧꯒꯅ ꯌꯥꯝ ꯐꯖꯅ ꯆꯥꯗ꯭ꯔꯦꯅ ꯂꯧꯋꯦ ꯑꯩꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯗ꯭ꯔꯦ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯊꯕꯛ ꯇꯧꯔꯝꯕ ꯌꯥꯏ ꯇꯧꯔꯝꯗꯕ ꯌꯥꯏ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯁꯤꯐꯧ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯥꯅ ꯁꯤꯕꯨ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯃꯁꯥ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ ꯃꯥꯅ ꯑꯣꯔꯗꯔꯁꯦ ꯄꯤꯔꯒꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯆꯪꯁꯤꯜꯂꯛꯏꯕꯁꯤꯡꯁꯤꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯗ ꯑꯦꯛꯁꯟ ꯂꯧꯔꯣ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯔꯣ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔꯗꯨ ꯄꯤꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯗꯤ ꯂꯧꯔꯛꯇꯕꯒꯤ ꯃꯃꯤꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯂꯣꯏ ꯇꯥꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯄꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯁꯦ ꯃꯥꯅ ꯍꯥꯏꯕꯁꯤ ꯏꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯄꯣꯠ ꯑꯃ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ there are the very big questions ꯃꯌꯥꯝ ꯑꯆꯧꯕ questions ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯉꯁꯤꯒꯤ ꯎꯅꯔꯨꯕꯁꯦ ꯍꯣꯏ ꯁꯤꯗꯗꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃꯈꯛ ꯊꯝꯃꯦ ꯃꯥꯅꯁꯨ ꯊꯩꯗꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯎꯅꯔꯨꯕꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯃꯣꯔꯦꯒꯤ ꯊꯧꯗꯣꯛꯁꯤ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯑꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯣꯠ ꯉꯁꯤꯐꯥꯎ ꯆꯠꯊꯔꯛꯂꯤꯕꯁꯤꯗꯤ ꯃꯥ ꯀꯟꯐ꯭ꯌꯨꯖꯟꯗꯤ ꯂꯩꯔꯦ ꯁꯤꯃꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯍꯥꯏꯅꯤꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯦ ꯗꯤꯄ꯭ꯂꯣꯃꯦꯁꯤ ꯃꯔꯛꯇ ꯀꯩ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯐꯝꯗꯤ ꯊꯣꯛꯇꯕꯅꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯅꯤ ꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯃꯁꯨ ꯁꯥꯎꯗꯅꯕ ꯇꯧꯕ ꯃꯇꯝ ꯅꯠꯇꯦ ꯑꯦꯁ ꯑꯦ ꯄꯔꯐꯦꯛಟ್ ꯏꯟꯗꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯇꯦꯔꯣꯔꯤꯁ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯗꯤ ꯃꯥ ꯑꯗꯨꯒꯤ ꯑꯦꯛꯁꯟꯗꯣ ꯂꯧꯒꯗꯕꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯦꯁ ꯑꯦ ꯀꯃꯟ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ